Delhi Red Fort Blast ki matung Delhi da leiba school singda vongi threat lakpa leptari. Akitu zungbatana thalaba Delhi ki Red Fort Blast ki matung da Delhi da ahoba makol ama tabada praja sing hauzik sum mipai na duna leidingai tanja asida hena wakal pungning wahan ba thodok oina Delhi da leiba school singda vongi threat lakpa leptari. Numinini humni gi mamangda Dwarka amadi Prasan Vihar da leiba CRPF school da bongi threat lakhi masida section na yengsilaba matungda hawks ni haina phongdokhi adubu amuk nau honana Delhi gi Chanakapuri da leiba British school amadi Sanskriti school amasung Barakhamba da leiba modern school da amuk hanna bongi threat ki email lakpadagi school campus sing adudagi evacuation gi thabak chathaduna campus manungda bomb disposal squad dog squad fair department na chingba sing changsinduna thezinki adubu hauzik pawagi oina chingnaningai oiba amata thengnaba leitri hairi hauzik oiba fibam masina Delhi da leiba mama mapa singna macha sing school chat hanbada pakhatba akiba poglaknabagi machak hena hengalakli police na su asengba chumba puthoknaba akanba mawngda investigation chathari